ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯄꯨꯡꯃꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ 1K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕ ꯉꯝꯖꯔꯦ꯫ 1K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯗꯤ ꯋꯥꯔꯤꯔꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯍꯧꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤ 2012ꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯏꯆꯦ ꯑꯁꯤꯒꯤ ꯃꯍꯨꯠ ꯃꯔꯦꯡ ꯁꯤꯜꯂꯒ ꯋꯥꯔꯤ ꯂꯤꯖꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯋꯥꯔꯤꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯇꯁꯦꯡꯅꯃꯛꯀꯤ 2012ꯀꯤ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗꯒꯤ ꯁꯥꯒꯩꯒꯤ ꯏꯆꯦꯁꯤꯡ ꯊꯣꯛꯄ ꯑꯃ ꯑꯩꯒ ꯇꯤꯟꯅꯔꯝꯃꯤ꯫ ꯏꯆꯦ ꯑꯁꯤ ꯑꯩꯉꯣꯟꯗꯒꯤꯕꯨꯗꯤ ꯆꯍꯤ 2-3 ꯃꯥꯅ ꯍꯜꯂꯤ꯫ ꯅꯣꯡꯃ ꯏꯆꯦ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯥꯎ, ꯐꯣꯟꯁꯨ ꯃꯩ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯁꯨ ꯂꯥꯛꯇꯦ, ꯂꯥꯛꯀꯗꯕꯁꯨ ꯃꯥꯟꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯍꯣꯏꯗ ꯆꯠꯂꯒ ꯁꯣꯂꯔꯗ ꯃꯩ ꯆꯥꯔꯖ ꯇꯧꯔꯨꯁꯤꯔꯥ?" ꯑꯁꯨꯝꯅ ꯏꯆꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯖꯨ ꯊꯥ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩ ꯑꯗꯨꯁꯨ ꯅꯣꯡ ꯈꯤꯇꯪ ꯈꯔ ꯀꯟꯅ ꯆꯨꯔꯛꯄ ꯃꯇꯝꯗ ꯃꯩ ꯍꯦꯛꯇ ꯃꯨꯠꯊꯠꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯆꯥꯛꯑꯦꯅ ꯃꯩ ꯐꯅ ꯀꯨꯏꯅ ꯂꯥꯛꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯐꯔꯦꯗ꯫ ꯑꯗꯨꯗ ꯑꯩꯁꯨ ꯃꯩꯗꯣ ꯂꯥꯛꯇꯕ ꯀꯧꯕꯅꯤꯅ ꯑꯩꯅ ꯏꯆꯦꯗꯨꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯐꯣꯟ ꯑꯗꯨꯁꯨ ꯃꯩ ꯌꯥꯎꯗ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯐꯣꯟꯗꯨꯁꯨ ꯆꯥꯔꯖ ꯇꯧꯔꯛꯀꯦ ꯈꯜꯂꯗꯨꯅ ꯆꯥꯔꯖꯔꯒ ꯄꯨꯂꯞ ꯄꯨꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯏꯆꯦ ꯑꯁꯤꯒꯤ ꯃꯆꯦ ꯑꯗꯨ ꯃꯌꯨꯝ ꯄꯥꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯏꯕꯥꯅꯤ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯠꯅ ꯑꯩꯅ ꯏꯆꯦꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯏꯆꯦꯇꯣꯟ, ꯍꯣꯔꯦꯟꯗꯤꯅꯦ ꯊꯦꯡꯅ ꯍꯜꯂꯛꯀꯨꯝꯁꯤ꯫ ꯅꯣꯡꯅꯒ ꯅꯣꯡꯊꯤꯅ ꯃꯪꯕꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤ ꯈꯔꯅꯒ ꯍꯥꯏꯅꯕꯅꯦ ꯊꯦꯡꯅ ꯃꯝꯅ ꯆꯠꯄ, ꯍꯜꯂꯛꯀꯗꯕ ꯌꯥꯝꯅ ꯇꯜꯂꯤ꯫ ꯑꯗꯨꯅꯅꯦ ꯐꯣꯟ ꯆꯥꯔꯖ ꯇꯧꯕ ꯂꯣꯏꯕꯒ ꯊꯨꯅ ꯑꯗꯨꯝ ꯍꯜꯂꯛꯁꯤꯀꯣ." ꯑꯁꯨꯝꯅ ꯑꯩꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯏꯆꯦꯇꯣꯟ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯏꯆꯦꯇꯣꯟ ꯍꯣꯏꯒꯤ ꯃꯆꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯌꯧꯔꯦ꯫ ꯏꯕꯥꯅꯤꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯣꯟ ꯆꯥꯔꯖ ꯇꯧꯅꯕ ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯆꯥꯔꯖ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯐꯣꯟ ꯆꯥꯔꯖ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯁꯣꯂꯔꯗꯒꯤ ꯕꯦꯇ꯭ꯔꯤꯗ ꯃꯩ ꯂꯧꯁꯤꯜꯍꯧꯔꯒ ꯕꯦꯇ꯭ꯔꯤꯗꯒꯤ ꯑꯃꯨꯛ ꯐꯣꯟ ꯆꯥꯔꯖ ꯇꯧꯕ ꯑꯣꯏꯕꯅꯤꯅ ꯃꯩꯗꯤ ꯀꯌꯥ ꯀꯥꯔꯝꯗꯦ, ꯍꯥꯏꯕꯗꯤ ꯀꯥꯕ ꯌꯥꯝ ꯇꯞꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯕꯅꯤ ꯑꯩꯈꯣꯏꯅ ꯐꯣꯟ ꯆꯥꯔꯖ ꯇꯧꯕ ꯃꯩ ꯐꯨꯜ ꯑꯣꯏꯗ꯭ꯔꯤꯕ ꯑꯗꯨ꯫ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯦꯇꯣꯟ, ꯃꯩꯁꯨ ꯐꯨꯜ ꯆꯥꯔꯖ ꯑꯣꯏꯗꯦ, ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ, ꯅꯣꯡꯅꯒ ꯅꯣꯡꯊꯤꯅ ꯃꯪꯕꯅꯦ꯫ ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯔꯦꯗ, ꯃꯩ ꯆꯥꯔꯖ ꯐꯨꯜ ꯑꯣꯏꯗ꯭ꯔꯕꯁꯨ ꯍꯟꯅꯕ ꯇꯧꯔꯁꯤꯔ ꯏꯕꯥꯅꯤ?" ꯑꯁꯨꯝꯅ ꯑꯩꯅ ꯏꯆꯦꯇꯣꯟ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯏꯆꯦꯇꯣꯟ ꯑꯗꯨꯅ, "ꯉꯥꯏꯈꯣꯍꯦ ꯏꯅꯥꯎ, ꯅꯪꯁꯨ ꯃꯩ ꯆꯥꯔꯖ ꯇꯧꯕ ꯂꯥꯛꯂꯕꯅꯤꯅ ꯐꯨꯜ ꯑꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯂꯩꯔꯁꯤ ꯀꯩꯗꯧꯕꯒꯦ? ꯅꯪꯅ ꯀꯤꯔꯒꯅ ꯑꯩꯒ ꯈꯪꯅꯕ ꯅꯈꯣꯏ ꯅꯥꯇꯩꯗꯣ ꯀꯧꯔꯒ ꯑꯩꯈꯣꯏ ꯐꯥꯎꯕ ꯊꯤꯜꯍꯟꯒꯦ꯫ ꯅꯪ ꯀꯩꯝꯇ ꯈꯜꯂꯨꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯃꯩꯁꯨ ꯂꯥꯛꯅꯤ ꯂꯥꯛꯂꯣꯏꯁꯨ ꯈꯪꯗꯦ, ꯅꯣꯡꯁꯨ ꯄꯥꯛ ꯍꯥꯡꯒꯗꯕ ꯅꯠꯇꯦ, ꯑꯃꯨꯛ ꯆꯨ ꯑꯃꯨꯛ ꯍꯥꯡ ꯑꯗꯨꯝ ꯇꯧ ꯂꯩꯔꯤꯁꯤꯅꯤ꯫ ꯑꯗꯨꯅ ꯂꯥꯛꯂꯤꯀꯥꯟꯁꯤꯗ ꯃꯩꯁꯦ ꯐꯨꯜ ꯑꯣꯏꯅꯕ ꯂꯣꯏꯅ ꯇꯧꯍꯧꯔꯁꯦ." ꯑꯁꯨꯝꯅ ꯏꯆꯦꯇꯣꯟ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯃꯩ ꯆꯥꯔꯖ ꯐꯨꯜ ꯑꯣꯏꯕꯐꯥꯎ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯅꯣꯡꯅꯒ ꯃꯪꯕꯒ ꯅꯨꯃꯤꯠ ꯇꯥꯈꯤꯕꯁꯨ ꯈꯪꯍꯧꯗꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯡ ꯑꯗꯨꯁꯨ ꯃꯩ ꯆꯥꯔꯖꯄꯨ ꯂꯣꯏꯅ ꯐꯨꯜ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯗ ꯑꯩꯅ ꯏꯆꯦꯇꯣꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯏꯆꯦꯇꯣꯟ, ꯐꯣꯟꯁꯦ ꯃꯩ ꯆꯥꯔꯖ ꯐꯨꯜ ꯑꯣꯏꯔꯦ꯫ ꯃꯩ ꯆꯥꯔꯖ ꯐꯨꯜ ꯑꯣꯏꯔꯕꯅꯤꯅꯅꯦ ꯏꯕꯥꯅꯤꯁꯨ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥ ꯍꯣꯏꯁꯨꯅꯦ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯅꯤ꯫ ꯏꯆꯦꯇꯣꯟꯒ ꯈꯪꯅꯕ ꯏꯇꯩ ꯑꯗꯣ ꯀꯧꯔꯣ ꯑꯗꯨꯒꯅꯦ ꯏꯕꯥꯅꯤ ꯊꯤꯜꯍꯜꯂꯁꯤ." ꯑꯩꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯏꯆꯦꯇꯣꯟ ꯑꯗꯨꯁꯨ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯒ ꯑꯩꯈꯣꯏꯕꯨ ꯊꯤꯜꯂꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯍꯥꯏꯅꯕ ꯃꯐꯝ ꯑꯅꯤꯈꯛ ꯂꯩ, ꯆꯔꯆ ꯃꯄꯥꯒ ꯑꯃꯗꯤ ꯆꯔꯆ ꯃꯄꯥꯗꯒꯤ ꯈꯔ ꯂꯥꯟꯊꯣꯛꯑꯒ ꯂꯥꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯣꯛꯐꯝ ꯖꯒꯥ ꯑꯃ ꯂꯩ꯫ ꯑꯗꯨꯒꯤ ꯖꯒꯥ ꯑꯅꯤꯗꯨꯅꯤ ꯑꯩꯅ ꯂꯥꯟꯕ ꯀꯤꯔꯤꯕꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯆꯦꯇꯣꯟꯒ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒ ꯂꯥꯛꯈꯤ꯫ ꯏꯆꯦꯇꯣꯟ ꯏꯕꯥꯅꯤꯁꯨ ꯀꯤꯕ ꯈꯔꯗꯤ ꯐꯔꯅꯤ ꯈꯟꯗꯨꯅ ꯐꯣꯟ ꯆꯥꯔꯖ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯆꯥꯔꯖꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯒ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯏꯆꯦꯇꯣꯟꯒꯤ ꯃꯆꯦ ꯑꯗꯨꯗ ꯆꯠꯂꯒꯦꯅ ꯏꯕꯥꯅꯤꯅ ꯍꯥꯏꯔꯝꯂꯒ ꯁꯣꯔꯣꯛꯇ ꯀꯥꯔꯛꯈꯤ꯫
sorokta hek karakpaga ichi tonga khanajaba nupa aduga mamanaba amaga leirami asumna ibani shu kibadi farinne khandona akhoi mari tapna tapna akhoi lekaida lakpa horami akhoi mari shu kiba phanabani haidona phagi jogai tawraga kayamu wari sanarami noksu nokminakhi asum tapna tapna lakpana akhoi gi lekai gi church adu yoksilaklami atiya da su pumamni mamliba si masi khudingi nongdi dom mangni akhoi gi lekai gi church asi aina kiriba si atai kari sunate ama mating chapa matamda amadi nongthin nongmba matamda kanagumba nupi ama phingok selaga he hek thoi haiduna mamang thakta thokdok kaya ama thokhrabani asigumba kaya asi ningsinglaga aina church makha asi chapa yamna kiribani ikoi kuidringai da nupa amaso pung 11 makhai taramdai matamda gari machada thabak chaluraga halakpani haduna matomda akhoi gi laikai gi lambi asina khara sammi haduna akhoi gi laikai gi lambi da lakpa matamda church mapa yokslakpa matamda di kanagumba nupi amana tungthangba saruktagi tanara I haduna mayum yobaga wanthaduna mayam changlaga lakna kheba ori amasu leibani masida sunate akhoi gi laikai gi ahalaman singsu nongalamdai matamda walking he chapa matamda akhoi gi church makhagi mapa swaida kanagumba nupi amana phingok selaga asam isang sana tungon thoklaga lepagumba kayamarom thingnai haiduna ori kayamosu laikhrabani akhoi gi church mapa he yoksilapaga aigi isada kithik kirumba amadi adum phawi adubu makhoi homgi masadadi kidabra di khangde makhoi homjo thokriba thokdok kaya adusu taribani khanglibani akhoi gi laibo phabana church mapa adu yoksilabasu mamang thakta thokriba thokdok to adum nadi akhoi di thorak tabadi oire haibadi kithik kirumba tawjarabasu tamnaba khonaba kanagumba nupi amana mangda lepagumba adudi akhoi gi mangdadi tawrakhidre asum tapna lakpana laining thogi yathokpa mapa leiriba adumamda mu yoksilakhi akhoi gi laikai ase asum thijilurabadi khonga khudingi tinchipamba leite haibadi lairam mayam yami habani aduna lairing thogi yathokpa mapa leiriba asisu akhang hei kaya nadi tin baksina de akhoi su hanadi tin disilami adubu hojikandi khanglabanina tin disitre amta asum tapna chapana akhoi gi laining thogi mapa leiriba yathokpa madusu loirakadorobani akhoi gi laining thogi mapa asi lengam ama adum kai haibadi soro oirasu lengam oi habani aikhoina lengam madu chatpa loiramdaida akhoi gi tungda kanagumba ama ahal amana chaisu suraga kok launa lakpagi makhol ama tarakhi aisu khantharuba tawdana tungda lakliba halase kanano haidona maidi pura onthoktabi nakchab oirapni yenglui aduda aigi sada karino khangdaba amana samna tuji chap yumkhalakhi aina uriba adudi mamaidi nonthei adubu koyeramadi chokthok chawna yetuna masa maruju phajom pungya ngata seli ngorok ngongna chasu ma pairaga mangalamaga loinana akhoi gi tungda tapna lakliba do aina urakhi aduhi urubadagi isa saifam khangdana kibamsu yawki tanja aduda lambida kana kumamtasu lakti chapminariba akhoi mari do natana adugadi makhola do sum lapthokre khanduna tungon tholaga yengluba matamdadi laining thogi yathokpum lairiba lambi macha aduda karaga sum mami samjilaga mangthokhirami matod ubada aidi isa se kibana yadrabani khara chalaga laining thogi yathokpa mapa lairiba jaga adu suro silaklami jaga adu nan thokbaga aina asumna makhoi homda hairami noi hojiki du hobra hojiki ahla mangorok ngona asumamda singamda kakibadna khoi hobra aina asumna pakana lai tali haibaduda makhojo asumna hairakhi makhoisu akhoi gi tungda laklami ba mira laira khangdaba halado ohoraba male makhoisu khara kirapna hairakhi uhowi hajikido kiti he kamai tawino dobo chingamda kaka kaido asu thingla kansida madumi oiramo lai oiramgani asumna makhoi ahom aduna hairakhi church mapa amadi laining thogi athokpum lariba jaga asi misu khar lalli makhada tariba yumsing adusu khara makhaidi lalli aduna mi yamna cheki asum lakpana akhoi gi yum yore akhoi gi yum he yorapada isi aduga khangna jaba nupa aduga nupa adagi mamanaba aduga su
ꯃꯈꯣꯏꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄ ꯀꯤꯖꯔꯦ, ꯑꯁꯣꯝꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯀꯣꯏꯊꯣꯛꯂꯒ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯂꯝꯕꯤ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯈꯤ꯫ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯗꯣꯝꯆꯥ ꯍꯣꯏ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯏꯃꯥꯕꯣꯏ ꯍꯣꯏꯗ ꯉꯔꯥꯡ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯐꯕ ꯂꯥꯏꯅꯤ, ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯑꯗꯨ ꯂꯥꯏꯃꯨ ꯅꯠꯇꯦ, ꯂꯥꯏꯃꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯥꯎꯔꯛꯀꯅꯤ, ꯂꯥꯏꯉꯧ ꯑꯣꯏꯕꯅꯅꯤ, ꯂꯥꯏ ꯑꯐꯕ ꯑꯣꯏꯕꯅꯅꯤ ꯅꯪ ꯅꯁꯥꯗ ꯀꯔꯤꯝꯇ ꯇꯧꯔꯛꯇ꯭ꯔꯤꯕ ꯑꯗꯨ ꯅꯪꯅ ꯀꯤꯒꯗꯕ ꯅꯠꯇꯦ, ꯕꯣꯔ ꯅꯤꯍꯧꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯂꯥꯏ ꯑꯐꯕ ꯑꯣꯏꯕꯅꯤꯅ ꯀꯌꯥ ꯊꯣꯏꯗꯣꯛꯅꯗꯤ ꯀꯤꯅꯗꯤ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯒ꯭ꯔꯥꯎꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯒ꯭ꯔꯥꯎꯟ ꯑꯗꯨꯗ ꯊꯥꯕꯜ ꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ 5-6 ꯍꯧꯅꯗꯨꯅ ꯊꯥꯕꯜ ꯆꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯊꯥꯕꯜ ꯑꯗꯨꯁꯨ ꯑꯩꯈꯣꯏ 5-6 ꯍꯧꯅꯗꯨꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯊꯥꯕꯜ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯆꯔꯆ ꯑꯗꯨ ꯐꯥꯎꯔꯒ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯄꯥ ꯑꯗꯨꯗꯤ ꯑꯐꯕ ꯂꯥꯏ ꯑꯣꯏꯕꯅꯤꯅ ꯀꯌꯥ ꯊꯣꯏꯗꯣꯛꯅꯗꯤ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ, ꯑꯗꯨꯕꯨ ꯆꯔꯆꯀꯤ ꯃꯄꯥ ꯑꯗꯨꯗꯤ ꯃꯤꯅ ꯈꯔ ꯍꯥꯏꯅꯕꯅꯤꯅ ꯑꯩꯗꯤ ꯌꯥꯝ ꯀꯤꯔꯝꯃꯤ꯫ ꯑꯩꯈꯣꯏ 5-6ꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯔꯆꯀꯤ ꯃꯄꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯆꯔꯆꯀꯤ ꯃꯄꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯍꯥꯟꯅꯒ ꯀꯤꯔꯒ ꯂꯩꯔꯦ꯫ ꯆꯔꯆ ꯃꯄꯥꯒꯤ ꯃꯊꯛ ꯑꯗꯨꯗ ꯁꯣꯔ ꯂꯥꯎꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯠꯄꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯥꯕꯜ ꯆꯠꯂꯤ, ꯇꯝꯅꯔꯛꯀꯅꯨ, ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯂꯛꯅꯔꯝꯃꯤ꯫ ꯑꯗꯨ ꯍꯥꯏꯔꯨꯕꯗꯒꯤ ꯍꯥꯟꯅ ꯇꯧꯔꯝꯃꯤꯕ ꯁꯣꯔ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯤꯔꯗꯨꯅ ꯈꯤꯇꯪ ꯆꯈꯠꯂꯒ ꯑꯩꯈꯣꯏ 4-5ꯁꯨ ꯄꯨꯂꯞ ꯆꯦꯜꯂꯝꯃꯤ꯫ ꯑꯩꯈꯣꯏ 5-6 ꯁꯨꯕꯅꯤꯅ ꯉꯁꯥꯏ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯤ ꯀꯔꯝ ꯇꯧꯕ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯕꯜ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯊꯥꯕꯜ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯆꯣꯡꯂꯝꯃꯤ꯫ ꯑꯩꯈꯣꯏ 5-6ꯁꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯊꯥꯕꯜ ꯑꯗꯨ ꯂꯣꯏꯕ ꯐꯥꯎ ꯂꯩꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜ ꯑꯗꯨ ꯂꯣꯏꯕ ꯐꯥꯎ ꯆꯣꯡꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯕꯜ ꯑꯗꯨ ꯂꯣꯏꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯊꯥꯕꯜ ꯆꯠꯂꯨꯕꯒꯤ ꯍꯟꯅꯔꯛꯄ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒ ꯍꯟꯃꯤꯟꯅꯔꯛꯄꯅꯤꯅ ꯀꯤꯕꯗꯤ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯔꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯩꯈꯣꯏꯒꯤ ꯄꯤꯊꯣꯛꯆꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔ ꯑꯁꯤꯗ ꯚꯥꯞꯅꯕꯨ ꯁꯥꯕ ꯑꯣꯏꯔꯣ, ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯕꯨ ꯑꯣꯏꯔꯣ, ꯄꯥꯍꯟꯅꯤꯡꯕ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯊꯣꯛꯆꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔ ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫